अहान बमक्तदा कंगलै मानजिबु मिदियंग ताबिरिबु ख्वाइखिबु पुनमकु अदोंगी मरुप निंगथेम सलामना इकोकनो खुरुमजरिमदि तराम नोक्सरी ngasi मेरा थागी तरा मंगानी पानबा अमदी अक्टोबर थागिना तारीख कुनगमरी मेरा थागी ख्वाइदगी चौब कुमहै मेरा हौ चोंगबा हाइरिबा कुमहै असिगा मरी लेनना अखोइना हौजिक हौजिक लेजरिबसि मणिपुर की कोनुंग मणिपुर की सेंटर ऑफ अट्रैक्शन कंगलादनी ngasi harau kumhai gi thawong asida saruk yagani haiduna lakpiriba kayadagi kumhai asiga mari leinana makoi gi wakal da kari pokliba makoi gi wakal da kari leiriba habdu mayam punumak punna khaminasi video sibu makhatana mideng tadulna lebiyo aha bada koi sister hum phambiduna leire sister hum gi ming haipetang hana mayam gi pham thambiyone ai mingna babani ai binika ai gi ming rosi अदो अखोइसे YouTube चैनल अमदगिने बलाइसे अखोइसे ngasi Mera Hou Chongba gi kangla sida suk sauma festival ama pangthoe ado festival अखोइसु yengena lakpane ado ahambada aina sister sing thangjaningi se ko Mera Hou Chongba se kari ne na thambini Mera Hou Chongba gi significance magi kanaba mas maru oi hari se kari ne thambini ahambada amta habirone Mera Hou Chongba habase chinga madi tamda laiba Group sing puraba punjanaraga amaga nuksinanaba mari porapa aduga khudol chingdagi su magi leijaba khara pujarapa tamdai su mai gi leijaba khara pujaraga anido punna khudon taminaraga nuksi sanana leiminanaba hedi tungda lehoriba miron chu amuka hena nuksinanaba leiminanaba silbane haina khati okay mari se hena chesinanaba ne bako ado ngasi Mera Hou Chongba function su leire festival su leire ko participate ka to bidoriba map ju akoi di participate tawzara okay volunteering leibane ba and karigumba volunteering su leibire Mera Hou Chongba gi haide thobu ne oi bire samarom da ko ado mayam da leba praja mayam sida karigumba message Mera Hou Chongba ga mari leina na pausel ma karigumba pibininga ga di kari pausel pibigane habidang habiro ne ma chingmiga tamiga se nungsijanana laiba mari chesinana ba adu hai okay songi de akhoi dum chapmanana khumage chapmanare pause haijaning badi ko chingamada chingda leiminara tamda leiminara kanglup singje sum haibadi ujikti yam kana nungsina daba gumna lai adu sigi ngasigi laiba kumai haidi Mera Hou Chongba sina sina khoi gi chingama sum tamda laiba isilinaw singje punna nungsimina duna punna amata oina amana amada haibadi kanglup amada khetnaba thamnana amata ima amata gi machani haina leina wakhalo je haijan sir koi laksai se YouTube ke channel amadagi ne ba mayam ngasi gi function si bu yengbi ba festivals bu yobi ba sing sida question random question khara hangja bane ba sa ado sir gi mota Mera Hou Chongba se kari ne na khanbi ge sir hapatang thambiyo Mera Hou Chongba se taseng bhaga di akoi gi ngasi gi leiba Manipur gi situation chida akoi punna chingmi amsung tami animak se amatoina punsil ba akoi se kano kanglup amakhaktani akoi amakhaktani chinna amakhaktani mam te majane haiba se unlabagi amtanga ba pambai amane sur amne lojai okay sir aduga ngasi gi toriba function se sa asiga mari leina na festival se ga mari leina na yengba lakpiri khuding makta amadi Manipur gi praja mayam da sir na pibining ba message da rega hapatang pandirum laibak khudimakta masagi integrity ngak pa ba se akhoi amatang arba citizen dugi mathoni aduna sigolaba national festival sing se akhoi am changna support to daba ta ge akhoi am changna akhoi sawat ta ga di akhoi ge sagi saktam se mayak seng ba ngamoy aduna mayak seng na bagi ta akhoi na sumba festival sing se akhoi putama kam akhoi ge tangai fa daba thoni khallaga saruk yamin harga haiba festival se chakna ba kon amina se se mam thamjai na tangai khu no ba okay sir Aku pull lemin dah no. Got it. Okay, bros. Ma'am, volunteer biro bro. Volunteer ni ama. Okay, so ngasi volunteer so biro me ngasi Mera Hou Chongba gi thoram je am mutana so khangbira mane khanjai ko. Ado Mera Hou Chongba se karino ma di Mera Hou Chongba gi significance se ngasi khoi leiri ba samasida masigi impact amadi significance kari leiri habdo habetang tentak na thambiyo ne. Haidi Mera Hou Chongba se tai na te da. Sing da leiba mayam baga tam da lehoba manau paga Mera thana lakpajida ke hani nuksina bagi
ꯊꯧꯔꯝ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅꯕ ꯑꯣꯏꯅ ꯕꯣꯟꯗꯤꯡ ꯑꯃ ꯍꯥꯏꯗꯤ ꯆꯤꯡꯗ ꯂꯩꯕ ꯏꯌꯥꯝꯕꯁꯤꯡꯁꯤꯒ ꯇꯝꯗ ꯂꯥꯛꯑꯒ ꯄꯣꯠ ꯂꯥꯟꯅꯗꯅ ꯅꯨꯡꯁꯤꯅꯕꯗ ꯍꯦꯟꯅ ꯅꯨꯡꯁꯤꯍꯟꯅꯕ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯤꯟꯖꯕ ꯊꯧꯔꯝꯅꯤ ꯑꯣꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯤ ꯊꯧꯔꯝꯁꯦ ꯃꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯅ ꯂꯥꯛꯄꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯅꯀꯣ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯀꯨꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯆꯤꯡ ꯑꯣꯏꯒꯦꯔꯥ ꯇꯝ ꯑꯣꯏꯒꯦꯔꯥ ꯍꯤꯡꯃꯤꯟꯅꯕꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯑꯃ ꯆꯪꯉꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗ ꯇ꯭ꯔꯥꯏꯕꯄꯨ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯑꯣꯏꯁꯅꯨ ꯅꯨꯡꯁꯤꯅꯗ꯭ꯔꯒꯗꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯅꯣ ꯑꯣꯏꯕꯗꯣ ꯄꯨꯟꯁꯟꯕ ꯑꯃ ꯆꯪꯉꯦꯕ ꯄꯨꯟꯁꯟꯗ꯭ꯔꯒꯗꯤ ꯅꯨꯡꯁꯤꯅꯕ ꯄꯣꯔꯛꯑꯣꯏ ꯄꯨꯟꯁꯟꯁꯦ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯁꯤꯗꯪ ꯂꯥꯎꯕ ꯅꯠꯇꯕ ꯍꯤꯡꯃꯤꯟꯅꯁꯤ ꯈꯛꯇꯪ ꯂꯥꯎꯕ ꯅꯠꯇꯕꯤꯗ ꯄꯨꯟꯁꯟꯕ ꯀꯃꯥꯏꯅ ꯄꯨꯟꯁꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯊꯤꯗꯣꯛꯃꯤꯟꯅꯔꯒ ꯄꯨꯟꯁꯟꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯁꯦ ओके अखोई इताउ मसी लेरे इताउ सतगी मैम खमिनसे अइना अहमद हंजगदरब क्वेश्चन जे ngasi अखोई कंगलास द पांथोइबसे मेरा हौचोंबगी थौरमनि को अदो अहमद अइना खंजनिगे जे मेरा हौचोंब हाबसे करिनो अदुगा मेरा हौचोंबगी सिग्निफिकेंस से मसी करिनो हाबसे हाना तेंतंग थंबियोने मेरा हौचोंब से अखोइगी अदुंगई मतमदा निथौ मनिपुर या हाम मायामना पानाइसे पाखंग मनन थौने पानाइबा पाखंबगी ममांग पाखंबसे मियोय बा ओइना लाखनेबा पाखंबगी ममांगदा हाइदी मखोइगी तमदा खुंदारेबा किनो समैतै जिंगसिना अखोइगी सिंगमीदगी चिंगदगी किनो सरानाव दाने हारेबा सिंगमीदगी मनाव पाने हारेबा औने कुमदारा खवता अदुंगई किनो सिंग अमदगी महौ फाइ कौरुरोंगी सिंगने हाय मासे महौ फाइबोक सिंग हाबला किनो हायको औदे की कुमदारा खमतमदुदा अखोइगी मयामसी मनाव पासिगा नुसिननबगीदमक्ता हयें कोना मयामसी अखोइ चिंगने हिंगीको हाबदो खंगनबा अदगी मनाव पासि अखोइ तमने हिंगी हेबदो अदु खंगनबगीदमक्ता अखोइ किनो साहिबा कुमै पांथोक चेना मोइना मबानि काइनागेबो निमित्तो अदु पांथोक चेना अखोइ मबानि हाइनागेबो निमित्तो अदु पांथोकपनेबा हाइबा कुमै सिना चिंगमी तमियानि से हेना नुसि चानानब तौ तुसि चानाबा लाखनबगीदमक्ता पांथोकपा अदु कुमै हाइतार ओके बॉन्डिंग से हेना कंखटनबको अदो मथंग दाइना लाक्सगदोरिबसे अखोइगी ngasi मफम सिला लाक्पिरिबिको मखोइदा अमदी मणिपुर की प्रजा मैम करीगुम पिनिंग मेसेज हाइनिंग पाउजेल लेरगदे अदुमसु थंबियो अदुंगै अखोइसे अदुम चिंदना चिंगमी तमे सिने नाउनी काइनबा यारो हाइबा अदुगा वाखन थमोइदना एकतमान अदु तगरे अखोइ तौनी हाइबा मोय अदु तक तारा अखोइ मांगजनी अदु तारने एसिल नाउ तारा गदि अमना तोंबा त अखोइ जोन तोंदो लेरबनेबा अदु खनो खंदबे मागिना आइगिना मागिना माना सिम खाइदोपै महत अखोइ मसे पुन नुसिनाना हिमालय बाक्से मणिपुर से अमतने हाबदो खनबे दंत खनबंगम सेना हजरिंग अखोइ सिस्टर मसे फंबिर लेरमे क्वेश्चन अमनि दंजगी यानी को ओके मेरा हौचोंबगी थोरमसिदा मैम लाइको ngasi se मैम अमुको अदो हामदा इन खंजनिगे से मेरा हौचोंबसे करिनो मदि मेरा हौचोंबगी सिग्निफिकेंस ngasi के समाजसिदा करि लेरिबगे हाबदो हाबितंग तेंतंग थंबियोने कमाय हाइदन कनोगे कै चिंगा तंग अनीजे असि मचि मनावने ताकपदो हाइ नत्रो माने माने अखोइगी चिंगदा लेरिबा इचिलेनाव सिंगसिगा तमदा लेरिबा इचिनाव सिंगसिगा अखोइसे बॉन्डिंग नुसिनबगी मरी अम लेरि हाबदो अखोइ मदु काउदनबा मदुबु निंसिंगबगी ओइने रिमेम्बरेंस मोइना तौबनिको अदुगा इचलगी साइडगी सिस्टरगी साइडगी हातार मयामदा करिगुम्बा पाउजेल अमा ngasi फेस्टिवल सिगा मरी लेना करिगुम्बा पिबिनिंगबा लेरगदे अदु साइपेतंग थंबियो कमाय ताकतनो खंग्रे इसे हालो एबगा हाबिरो मयामदा करि हाबिनिंगे चिंगतमनी नुसि चानाना लेमिनसे चिंगतमनी नुसि चानाना लेमिनसी लिसांगसेना लाइबा नुसिबगी मरिसे अदुम मखा ताना अदुम समथसे हाबिनिको थैंक यू सो मच पाबुंग होय मैम ngasi मेरा हौचोंबगी थोरमसि येंबा लाखपिरमी पाबुंग अदो पाबुंग हेदिगे खोइन खंजनिंगिसे को मेरा हौचोंबगी थोरमसि दे खोइ पांथोक एबको अदो मसिगी पांथोकपगी मनिंग लेरिबा मरम हाइतारे को हाइबदि मेरा हौचोंबसे करिनो अमदि मेरा हौचोंबसिना ngasi अखोइ लेरिबा समाजसिदा करि सिग्निफिकेंस लेरि हाबदो पाबुंग हेदिगे हाबतंग खंजगे मैम फोन कितंग तेतंग थंबियो तसेंगना हायरगदे मेरा हौचोंबा हाइबजे अखोइगी नाट की ओइबा अखोइगी मैतै प्रूफ अदगी ट्राइब सिंग प्रूफ सिगी नुसिनरकपा अमदि अखोइ काइनदनबगी लंबी अमा यामना चावना लेबरा हाइना आई वाखंददि अदुमाइना थमजै
तसेंग हारगदि मधु ओगेद्रा हाइना ए खाली याम नुसिनाबा मैथैगा तांखुनगा ट्राइब सिंगा इसिनि लाउनि हाइबगी वाखल लोनजे अखोय होजिक फावबा ट्राइब की वाखनदजु मखोय मैथै सिंगी वाखनदजु अखोय यामना चाउन होजिक फावबा पुंगनिंग जि नुसिनियाय ओइबगी वाखल लोन अमदि अखोय लेइ हाइना आई वाखनदा अदुमाइना थमजे मसिनि आइना खनजबा सेंना हाइजरगदि अदुगा पौंग मथंग को अखोयगी फेस्टिवल से पांथोए को अदो फेस्टिवल से पांथोपदा मयाम अमा येंबा लाइ अदुगा लाक्तब युम युम दा मयाम से सेलिब्रेट तो मयाम से लेरमगनी को पौंग मखोयदा करिगुंबा पाउजेल अफबगी ओइबा को हाइदि मेसेज कुम पिबिनिंग लेब्रा लेरगदि एजुस्टेन तकना पिबिरमने तसेंना हारगदि मसे अखोय युमदोंग खुनिंगे यावबीबा पामजे आई वाखलोंदा मरमदे करिनोइदा अखोयगी लेरिबा नाति ओइबा लेरिबा पोसिदा तुंगी ओइना हयेंग चारोन सुरोन मथंग बाउबा लेहोगदरबा मयामजे खंगननबगी खंगदना लेरिबा अखोयगी लेरिनको कनागुम मेरा हौ चोंबजे करिनो हाइबजे खंगदबा लेजिंगजे खंगनबा अमदि दरकार लेब्रा हाइबजे आई वाखंदा लेरिबा मयाम उबा फंगदना लेरिबा खंगदना लेरिबा जिंगजे खंगन जनिंगी आई वाखंदा मयामजु पुंगिंग थगत पिबो ओइना येंबा लाखपिबदि फबनी खंगबिबा फबनी हाइना आई वाखंदा आइना समाइना या आशा तौजे मसे करी हाइतारे सेंग हागदि अखोय मैथै अमा ओइना मणिपुर जिदा लेबा अखोय सिंगमी तमी सिनाउजिंग मयामजिगी ओइना खंगदबा जिंगजो ट्राइब किदजु खंगदबा लेरमबि आय अखोय मैथै किदजु खंगदबा करिनो मेरा हौक चोंबा जे मीन्स करिनो जे खंगदबा लei अदो खंगननबगी दमक्ता लागदि खंगनी हाइबे वाखलोंदा आइगे पुनिंगदा इथमजदि थागसरिबो ओके चल मैम ngasi participate तौबिदोरो तौदाइनी तौग्रबो तौद्रबो तौदरी तौनबनि ngatang ओके तौदरीबको अदो ngasi की फंक्शन जी मम्मी से कई कौगे मेरा हुचोंबा ओके मेरा हुचोंबा कौएबा सो मेरा हुचोंबा से कइनो अया सम खंजाबदा थाइनेगी ओइना सनरकपा ओइना हाबदी ता चिंगतमगी अपुनबा मरीदो अदु मोहेना जेसन हानबगी मरीदो अदु हंजन हनबा ओके नुसी मरीगी बॉन्डिंग ने हेना चेतनबनेबको अदो मेरा हुचोंबना लाकबसिदा को लाइबाक प्रजा मयाम सिदा नत्रगा ngasi function जिबो फेस्टिवल जिबो सरुक याबा लाइबसिंग को करी मेसेज पिनिंग होय अदुम कुइना जो समाइना अदुम मयाम जु लाकपियो मथंग द जो अदुम पांथोकदबा अदुम लेरे पुन्ना तवाय याउमिनाजी अदुगा पुन चिंगतंग बगी नुसिबा मरीदो अदु अमुहना जेसन बदो हेनिनी हाइना पाउदुमनी ओके थैंक यू सो मच इमा होई मेरा हुचोंबा से सरुक याबा लाकपिरमी मानी लाए ओके अदो इमा ngasiगी मेरा हुचोंबा लाकपसे करी फौबिगी सादा याम नुंगाइबको अदो इमा होइदगी अखोइन सुम खंजनिंगबसेको मेरा हुचोंबसे करी नाइन थमिनिंग इमा खामी से पिचो दाउते खंगले आ जेंना हंगो ओके सम वो वहां तंग जगे ओके मेरा हुचोंबसे करी नि हाइना थम्बिनिंगे नुसिनबा ओके चिंग तमगको नुसिनबा अदो मेरा हुच ओइनबा अदो मेरा हुचोंबना लाकबसिदको इबोक्ता कई फौबिगे याम नुंगाई या सही खुदिंगी सरुक याबिदोरिबो याइना याइए तो ममांग दसो अजुम कालिफाव जाकनी अदुगा ngasiगी function sibo festival sibo saruk yaba lakpiri bising amadi yum da leiraga su festival sibo nuksijaba haitare ko ngasigi sida yum da leiraga su saruk yariba kwai kibi punamakta ko bongna kari message pibininge posel pibininge asi ching tam nungsinaba nungainaba meyam kaino tawnaba khangde haifam khangde okay lisang sin asum chathaba nungsinabgi mari se ko ina chanaba kaino ing tapna sum matam bai phao dum kaino tawba nungsinaraga leiba yam nungazaribo sister sing ngasigi mera huchongba thorom se saruk yaba lakpiribro होय kai jati ubirabno जेमा Zaimai. Ado ngasigi si function sida saruk horen jogo sabidore baki dugdiduno. होय जगह सादोनि Jogo sadone bako. Kai phobi excited oi bibra. याम एक्साइटेड way Yam excited oi bako. Ado ngasigi mera hosong na lakpadane. Mayam da lebak praja mayam da haitare ko. Kari message pibininge.
ꯑꯗꯣ ꯐꯖꯅ ꯑꯁꯤꯒꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯤꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯣ ꯍꯥꯏꯗꯣꯏꯔꯥ blessing도 ꯑꯗꯨ ꯄꯨꯝꯅꯃꯛꯇ ꯉꯁꯤꯒꯤ ꯇꯧꯔꯪꯗꯒꯤ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨ ꯃꯥꯏꯅ ꯃꯤ ꯑꯃꯃꯝꯗ ꯑꯗꯨ blessing ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯄꯨꯝꯅꯃꯛꯇ ꯍꯣꯏ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯉꯁꯤꯒꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯀꯌꯥ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯍꯣꯏ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯕꯕꯨꯡꯒꯤ ꯂꯥꯛꯄꯤꯔꯤꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯑꯁꯤꯡꯗꯒꯤ 42 ꯇꯦꯡꯅꯧꯄꯜꯗꯒꯤꯅꯤ ꯑꯣꯀꯦ ꯖꯥꯇꯤꯁꯤ ꯀꯔꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯔꯤꯡ ꯑꯣꯏꯕꯤꯕꯅꯤ ꯃꯔꯤꯡꯅꯦꯀꯣ ꯑꯗꯣ ꯕꯕꯨꯡ ꯉꯁꯤ ꯍꯣꯔꯦꯟ ꯕꯕꯨꯡꯅ ꯎꯠꯄꯤꯗꯣꯔꯤꯁꯤ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯣ ꯃꯔꯤꯡꯒꯤ ꯀꯜꯆꯔ ꯑꯣꯏꯅ ꯎꯠꯄꯤꯒꯗꯧꯕꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯕꯕꯨꯡ ꯉꯁꯤꯒꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕꯅ ꯂꯥꯛꯄꯁꯤꯗꯀꯣ ꯃꯌꯥꯝꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯀꯣ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯇ ꯕꯕꯨꯡ ꯍꯣꯏꯅ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯦ ꯄꯤꯅꯤꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯆꯤꯡꯃꯤ ꯍꯥꯏꯕꯗꯤ ꯇꯝꯃꯤ ꯍꯥꯏꯕꯅꯤ ꯏꯆꯤ ꯏꯅꯥꯎꯅ ꯍꯥꯏꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯐꯪꯁꯟ ꯊꯧꯗꯣꯛ ꯂꯩꯕꯁꯤ ꯌꯥꯝ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯪꯁꯟꯁꯤ ꯇꯨꯡꯗꯁꯨ ꯁꯤ ꯑꯣꯏꯅ ꯆꯥꯎꯊꯣꯛꯅ ꯄꯥꯡꯊꯣꯛꯅꯕ ꯆꯤꯡꯃꯤ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯈꯟꯖꯔꯤ ꯕꯕꯨꯡꯒꯤꯗꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯒꯦ ꯉꯁꯤꯒꯤ ꯐꯪꯁꯟꯁꯤꯗ ꯃꯣꯠ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯦꯔꯥ ꯍꯧꯆꯣꯡ ꯍꯥꯏꯕꯒꯤ ꯊ꯭ꯔꯨꯗ ꯂꯥꯛꯄꯤꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯇꯦꯡꯅꯧꯄꯜꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯥꯟꯗꯦꯜ ꯇꯦꯡꯅꯧꯄꯜꯒꯤ ꯗꯤꯁꯤꯅ ꯑꯩꯈꯣꯏꯗ ꯏꯟꯚꯥꯏꯠ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯗꯥꯟꯁ ꯑꯃ ꯑꯩꯈꯣꯏ ꯄ꯭ꯔꯦꯖꯦꯟ ꯇꯧꯖꯒꯦ ꯍꯥꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯖꯕꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯔꯤ ꯃꯦꯁꯦꯖꯇꯤ ꯄꯤꯕꯤꯅꯤꯡꯉꯤ ꯃꯌꯥꯝꯗ ꯄꯤꯕꯤꯅꯤꯡꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯔꯤꯡ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯁꯝꯂꯞꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯇꯝ ꯑꯃꯁꯨꯡ ꯆꯤꯡ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯟꯗꯦꯜꯗ 42 ꯇꯦꯡꯅꯧꯄꯜ ꯍꯧꯖꯤꯛꯇꯤ ꯅ꯭ꯌꯨꯂꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯁꯦꯇꯜ ꯇꯧꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯣꯟꯒꯤ ꯋꯥꯔꯤꯗ ꯆꯤꯡꯃꯤ ꯍꯥꯏꯔꯒ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯃꯩꯇꯩ ꯑꯗꯒꯤ ꯃꯔꯤꯡ ꯍꯥꯏꯕ ꯖꯥꯠꯁꯦ ꯃꯔꯤꯡꯒ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯗꯒꯤ ꯊꯣꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯗꯁꯨ ꯃꯈꯣꯏꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯈꯥꯏꯗꯅ ꯑꯩꯈꯣꯏꯗ ꯏꯟꯚꯥꯏꯠ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯒꯣꯏ ꯑꯃꯁꯨꯡ ꯏꯁꯩ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯁꯤꯁꯇꯔ ꯃꯦꯝ ꯀꯣꯏꯁꯟ ꯈꯤꯇꯪ ꯍꯪꯖꯒꯦ ꯏꯃꯥ ꯍꯣꯏꯁꯦ ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯤꯕ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯈꯣꯏꯁꯦ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯄꯅꯤ ꯈꯨꯔꯥꯏꯗꯒꯤꯅꯦꯕ ꯏꯃꯥꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯤ ꯊꯧꯔꯝꯁꯤꯗ ꯏꯃꯥ ꯍꯣꯏ ꯂꯥꯛꯄꯤꯕꯁꯦ ꯏꯃꯥ ꯍꯣꯏ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯃꯔꯝꯗꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯏꯄꯥ ꯏꯄꯨꯗꯒꯤ ꯆꯠꯅꯛꯂꯛꯂꯕ ꯑꯗꯨꯒꯨꯝꯂꯕ ꯀꯪꯂꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇ꯭ꯔꯕ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯇꯨꯅ ꯉꯁꯤ ꯏꯔꯝꯗꯝꯗ ꯂꯩꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯥꯏꯅꯗꯒꯤ ꯆꯠꯅꯛꯂꯕ ꯑꯗꯨꯒꯨꯝꯂꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯑꯩꯈꯣꯏ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯥꯂꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯃꯥ ꯃꯊꯪꯗ ꯑꯩꯈꯣꯏ ꯂꯥꯛꯆꯒꯗꯣꯏꯁꯦ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯏꯃꯥ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯦꯔꯥ ꯊꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥ ꯑꯩꯈꯣꯏ ꯀꯔꯤ ꯅꯠꯇꯦ ꯃꯦꯔꯥ ꯊꯥꯡꯃꯩ ꯃꯨꯠꯄꯒꯤꯁꯨ ꯂꯩꯔꯦꯗꯅ ꯃꯦꯔꯥ ꯊꯥꯡꯃꯩꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯇꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤꯒ ꯑꯃꯠꯇ ꯑꯣꯏꯅ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯆꯤꯡꯗꯅ ꯂꯥꯃꯩ ꯊꯥꯔꯒ ꯉꯥꯜꯂꯛꯄ ꯃꯩꯉꯥꯟꯗꯨꯅ ꯑꯩꯈꯣꯏ ꯇꯝꯗꯅ ꯃꯦꯔꯥꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯦꯔꯥ ꯋꯥ ꯌꯨꯡꯗꯨꯅ ꯊꯥꯜꯂꯤꯕ ꯃꯩꯉꯥꯟꯗꯨꯒ ꯑꯩꯈꯣꯏ ꯇꯝꯗꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯦꯔꯥꯒꯩ ꯊꯥꯡꯃꯩꯗꯨꯅ ꯑꯩꯈꯣꯏ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯇꯝꯗ ꯇꯥꯛꯂꯛꯄ ꯑꯗꯩ ꯇꯝꯗꯒꯤ ꯊꯥꯜꯂꯛꯑꯦ ꯇꯝꯗꯒꯤ ꯆꯤꯡꯗ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯆꯤꯡꯗ ꯂꯥꯃꯩ ꯆꯥꯛꯂꯤꯕꯗꯨꯅ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯇꯥꯛꯄ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯨꯅꯤꯀꯣ ꯏꯃꯥ ꯑꯗꯨꯒ ꯃꯊꯪꯗ ꯂꯥꯛꯆꯒꯗꯣꯏꯁꯦ ꯉꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯑꯃꯗꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯗ ꯏꯃꯥ ꯍꯣꯏꯅ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯉꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯩꯇ꯭ꯔꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯝꯖꯗ꯭ꯔꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯦ ꯏꯆꯜ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯊꯥꯏꯅ ꯄꯨꯋꯥꯔꯤꯗꯒꯤ ꯍꯧꯔꯛꯄ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯂꯥꯏꯐꯝ ꯑꯣꯏꯕ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯏꯕ ꯑꯁꯤꯗꯩꯗ ꯃꯇꯨꯡꯒꯤ ꯆꯍꯤꯗꯁꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯑꯗꯨ ꯄꯤꯖꯅꯤ ꯁꯤꯁꯇꯔ ꯃꯌꯥꯝ ꯀꯩ ꯂꯝꯗꯒꯤ ꯂꯥꯛꯄꯤꯕ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯥꯎꯂꯦ
ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯐꯪꯁꯟꯁꯦ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯁꯤ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯤꯕꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯄꯥꯔꯇꯤꯁꯤꯄꯦꯠꯀ ꯇꯧꯕꯤꯒꯗꯕ ꯂꯩꯕ꯭ꯔꯥ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯒꯗꯕꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯦ ꯑꯣꯀꯦ ꯑꯗꯣ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯅ ꯂꯥꯛꯄꯁꯤꯗꯀꯣ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯄꯥꯎꯖꯦꯜꯒꯗꯤ ꯄꯤꯕꯤꯅꯤꯡꯉꯦ ꯄꯥꯎꯖꯦꯜ ꯍꯥꯏꯕꯕꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯤꯅꯔꯤꯁꯤꯗ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯣꯏꯕ ꯏꯁꯥ ꯏꯁꯥꯗꯒꯤ ꯄꯤꯕꯤꯔꯛꯑꯣ ꯑꯅꯧꯕ ꯆꯍꯤꯁꯤꯗ ꯍꯥꯏꯕꯗꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕꯁꯤꯅ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯁꯨꯝ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯗꯕ ꯃꯅꯨꯡꯗ ꯂꯩꯅꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒ ꯂꯩꯅꯩꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯣꯛꯄ ꯑꯣꯏꯔꯁꯨꯅꯣ ꯁꯤ ꯃꯌꯥꯝꯁꯦ ꯀꯣꯛꯑꯒ ꯅꯨꯡꯁꯤꯅꯕꯗꯨꯅ ꯃꯔꯤꯗꯨꯅꯀꯣ ꯉꯁꯤꯒꯤ ꯃꯦꯔꯥ ꯍꯧ ꯆꯣꯡꯕ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩ ꯂꯝꯗꯒꯤ ꯂꯥꯛꯄꯤꯕ ꯑꯣꯏꯕꯤꯔꯕꯅꯣ ꯁꯒꯣꯜꯕꯟꯗꯒꯤ ꯑꯃꯅ ꯎꯔꯤꯄꯣꯛꯇꯒꯤ ꯑꯗꯣ ꯉꯁꯤꯒꯤ ꯐꯪꯁꯟꯁꯦ ꯀꯌꯥꯔꯛ ꯁꯨꯕꯅꯣ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯁꯦ ꯃꯃꯥꯡꯗ ꯂꯥꯛꯈ꯭ꯔꯕ꯭ꯔꯥ ꯑꯩꯗꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯅꯤꯔꯛ ꯁꯨꯔꯦꯕꯀꯣ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯒꯗꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯌꯥꯎꯗꯦ ꯑꯩꯗꯤ ꯌꯥꯎꯖꯗꯦ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯑꯣꯀꯦ ꯐꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯅ ꯂꯥꯛꯄꯁꯤꯗꯀோ ꯃꯌꯥꯝꯗ ꯀꯔꯤ ꯄꯥꯎꯖꯦꯜꯗꯤ ꯄꯤꯕꯤꯅꯤꯡꯉꯦ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅꯤꯡꯉꯤ ꯑꯇꯩꯗꯤ ꯀꯩꯝꯇ ꯍꯥꯏꯅꯤꯡꯗꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯀꯥ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯉꯁꯤꯒꯤ ꯐꯪꯁꯟꯁꯦ ꯀꯀꯥꯒꯤ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯃꯁꯤ ꯌꯦꯡꯕ ꯂꯥꯛꯄ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕꯤꯕꯗ ꯀꯩ ꯐꯥꯎꯕꯤꯒꯦꯗꯣ ꯍꯥꯟꯅ ꯊꯝꯕꯤꯌꯨꯅꯦ ꯃꯁꯤ ꯀꯩꯅꯣꯅꯤꯗ ꯑꯩꯈꯣꯏ ꯊꯥꯏꯅꯗꯒꯤꯀꯣ ꯁꯨꯝ ꯆꯠꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯍꯥꯏꯇꯥꯔꯦꯀꯣ ꯀꯪꯂꯥꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯒꯤ ꯒꯥꯏꯗꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯈꯪꯗꯕ ꯎꯗꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯒꯥꯏꯗꯂꯥꯏꯟ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯐꯝ ꯈꯪꯗꯗꯅ ꯑꯗꯒꯤ ꯂꯥꯛꯏꯕꯁꯤꯡꯁꯤꯗꯁꯨ ꯃꯤꯁꯦ ꯃꯈꯜ ꯌꯥꯝꯃꯦ ꯀꯅꯥꯒꯨꯝꯕꯅ ꯏꯁꯣꯔꯒꯤ ꯈꯜꯂꯒ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯀꯅꯥꯒꯨꯝꯕꯅ ꯔꯣꯃꯥꯟꯁ ꯍꯥꯏꯗꯤ ꯂꯩꯗꯅ ꯉꯥꯎꯁꯟꯅꯕ ꯐꯩꯁꯟꯅꯕꯁꯨ ꯂꯥꯛꯄ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯑꯩꯈꯣꯏꯗ ꯑꯥꯔꯀꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯉꯥꯛ ꯁꯦꯟꯅꯅꯕ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯀꯥ ꯍꯣꯏ ꯃꯐꯝꯁꯤ ꯇꯥꯕꯤꯔꯛꯏꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯒꯦ ꯑꯩꯈꯣꯏꯁꯦ 1996ꯇꯒꯤ ꯑꯩꯈꯣꯏ ꯀꯪꯂꯥꯁꯤꯗ ꯑꯗꯨꯝ ꯑꯍꯥꯟꯕ ꯂꯩꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯣꯏ ꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯝ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯥꯔꯁ ꯑꯥꯏꯕꯤꯁꯤ ꯑꯗꯨꯝ ꯂꯩꯔꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛꯁꯤ ꯑꯌꯥꯝꯕꯅ ꯒꯥꯏꯗꯂꯥꯏꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯑꯣꯐꯤꯁꯥꯔꯁꯤꯡꯅꯁꯨ ꯑꯗꯒꯤ ꯑꯥꯔꯀꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯀꯟꯐꯤꯗꯦꯟꯁ ꯊꯝꯕꯤ ꯑꯩꯈꯣꯏꯅꯁꯨ ꯉꯁꯤꯐꯥꯎꯗ ꯌꯥꯝꯅ ꯏꯁꯣꯔ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯃꯌꯥꯝꯕꯨ ꯒꯥꯏꯗꯂꯥꯏꯟ ꯇꯧꯖꯔꯤ ꯑꯗꯣ ꯀꯀꯥ ꯍꯣꯏ ꯁꯨꯃꯥꯏꯅ ꯂꯩꯕꯤꯔꯝꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯤꯜ ꯇꯧꯖꯩꯀꯣ ꯍꯥꯏꯗꯤ ꯀꯀꯥ ꯍꯣꯏ ꯂꯩꯇꯅ ꯃꯐꯝꯁꯦ ꯄꯤꯁ ꯂꯩꯕ ꯍꯧꯅꯗꯦ ꯑꯗꯣ ꯀꯀꯥ ꯍꯣꯏ ꯁꯨꯃꯥꯏꯅ ꯉꯥꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕꯤꯔꯝꯕꯁꯤꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯀꯀꯥ ꯍꯣꯏꯅ ꯇꯧꯕꯤꯔꯤꯕ ꯁꯨꯃꯥꯏꯅꯀꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯁꯣ ꯑꯍꯥꯟꯕꯗ ꯕ꯭ꯔꯣꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦꯀꯣ ꯉꯁꯤꯒꯤ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯐꯪꯁꯟꯁꯦ ꯀꯌꯥꯔꯛ ꯁꯨꯕꯅꯣ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯁꯦ ꯃꯃꯥꯡꯗ ꯂꯥꯛꯄꯤꯈ꯭ꯔꯣ ꯃꯃꯥꯡꯗꯩ ꯂꯥꯛꯇ꯭ꯔꯤꯉꯩ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯣꯀꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯑꯍꯥꯟꯕ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯍꯥꯟꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯁꯦ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅꯁꯨ ꯂꯩꯖꯕꯅꯦꯕ ꯃꯁꯤꯗ ꯑꯗꯨꯅ ꯈꯪꯗꯦ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯨ ꯌꯥꯝ ꯐꯖꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯣ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯕꯁꯦ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯕꯒꯤ ꯆꯦꯂꯦꯟꯖꯦꯁꯁꯦ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯆꯦꯂꯦꯟꯖꯦꯁꯁꯦ ꯉꯁꯤ ꯃꯤꯁꯤ ꯌꯥꯝꯕꯅ ꯑꯃꯁꯨ ꯃꯇꯦꯡ ꯄꯥꯡ ꯄꯥꯡꯅꯩ ꯏꯋꯥ ꯋꯥꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨ ꯃꯤꯁꯨ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯅꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤꯀꯣ ꯑꯗꯨꯅ ꯏꯋꯥ ꯋꯥꯕꯗꯤ ꯑꯣꯏꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯦꯅ ꯈꯜꯂꯦ ꯑꯩꯅ ꯏꯆꯜ ꯃꯌꯥꯝ ꯐꯣꯇꯣ ꯀꯥꯞꯄꯤꯔꯝꯃꯤ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯀꯪꯂꯥꯗ ꯑꯩꯈꯣꯏ ꯁꯤꯟꯖꯔꯤꯕ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝꯁꯦ ꯀꯌꯥꯔꯛ ꯁꯨꯕꯅꯣ ꯂꯥꯛꯄꯤꯔꯤꯁꯦ ꯑꯍꯥꯟꯕꯅꯦ ꯑꯍꯥꯟꯕ ꯂꯥꯛꯄꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯄꯥꯔꯇꯤꯁꯤꯄꯦꯠꯀ ꯇꯧꯕꯤꯕ꯭ꯔꯣ ꯑꯣꯀꯦ ꯂꯥꯛꯄꯤꯔꯝꯃꯤꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ ꯑꯗꯣ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯣꯏꯅ ꯂꯥꯛꯄꯤꯕ꯭ꯔꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯣꯏꯅꯗꯤ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯁꯨꯝ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅꯅꯦ ꯃꯦꯔꯥ ꯍꯧꯆꯣꯡꯕꯁꯦ ꯎꯗ꯭ꯔꯤꯕꯅꯤꯅꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯈꯪꯅꯤꯡꯕꯒꯤ ꯂꯥꯛꯄꯅꯤ ꯇꯥꯟ ꯆꯥꯅꯔꯦ ꯑꯗꯨꯅ ꯌꯥꯎꯁꯟꯕꯀꯣ ꯑꯣꯀꯦ ꯑꯗꯣ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯉꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯅ ꯂꯥꯛꯄꯗꯀꯣ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯉꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯔꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯁꯦ ꯃꯌꯥꯝꯗꯒꯤ ꯁꯤꯅ ꯀꯩꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯣꯏꯗꯅꯀꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟ ꯆꯥꯅꯁꯨ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯏꯗꯅꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯆꯤꯡꯇꯝ ꯄꯨꯟꯕ ꯑꯗꯒꯤꯗꯤ ꯀꯥꯡꯂꯨꯞꯀꯤ ꯅꯨꯡꯁꯤꯅꯕꯁꯤꯡꯁꯦ ꯁꯤꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯤ ꯃꯌꯥꯝꯁꯤꯅꯁꯨ ꯋꯥꯈꯜ ꯈꯟꯊꯔꯒ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯦ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯔꯛꯅꯕ ꯑꯣꯏꯔꯁꯦꯅ ꯏꯌꯥꯝꯕ ꯀꯣꯏꯁꯟ ꯑꯃꯅꯤꯗ ꯍꯪꯖꯒꯦ ꯉꯁꯤꯒꯤ ꯐꯪꯁꯟꯁꯤꯗ ꯏꯌꯥꯝꯕ ꯍꯣꯏ ꯂꯥꯛꯄꯤꯔꯤꯁꯦ ꯏꯌꯥꯝꯕ ꯍꯣꯏ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯕꯤꯒꯦ
nungai sigi matam sisu ngai da ini hangai yauge na aduga maru mapang mayam su thengnare aduga maruina mamangi Mera Houchongba da thengna khiba chirinaw maruina atai atai phurup kanglup kayagi sisu amhana thengnare moi unabada su nungai bam su pe aduga kaini emotional integrity angka sagatna bagi masa amasu hedesina mara moira kanda adunida aduga yamana ko ngasi mafam sida tinbiriba khwai khibi pungnamakta amadi yum da lehoriba kya amadasu ko kari pausel di pibininge pausel se Mera Houchongba si Mera Houchongba siga mari lena oidoira mani okay Mera Houchongba si mamangai matamdagi khoi pangtho lakpani maroina pangtho ibase khoi unity khoi feelings of brotherhood promote tongna ba adege maruina khoi apun ba saktam sagana bagi damakta masimasu masam kha oidoini maram aduna masina maram oira kanda Mera Houchongba sina maram oira kanda hena Manipur se amtang tang du laita ba ko khoi masal leinariba pichne group mayam sing se khangminaraga amtang tang du laita ba pun amtang hingminaraga coexistence habado amtang laga development lak poira sanona hening sister ani kailam dagi lakpi bo birabno Bisnupur dagi ado ngasigi Mera Houchongba gi thorom sida lakpi risa ngasigi sina hambra natragana kyarak su boy biba ngasi sina hanbane hamba lakpse kai phobi ge yam nungai ba ko aduga ngasigi Mera Houchongba sigi thorom sigi mari leinana ko mafam sida ngasi lakpi riba khuding makta amadi yum da leidiba akoi gi Kanglei cham mayam haitare ko tribe boiro maitai boiro khuding makta kari pausel pibininge akhoi masala matane pulap si Mera Houchongba sida loina jat bija loina lae ko do la mayam se punna dum nushimina ga dum pulap punna himina se ba okay selling question am ta hangsage okay ngasi haima am talemre ko system am photo copy ro mi male ko question am ri ta hangsage hi hello ngasigi function se ko Mera Houchongba gi thorum se asi yaw bala piri se ngasi na ham boy bir bra ai gi ani subane okay to mamang da lam bagane ngasi lak pasiga difference kai phonge difference se mamang da mi khitang yam bi him male ado ngasi gi function sigi oina di ko nungai ba si kari nen haibi gane nungai ba se handak na hele ai imanabi mi anga plap amina ba se sina hena nungai bra nan khal mamang da di imanabi ani ahum tang oina tawi ba ko hadan na group oina lae plap harawina ba se plap sarya mi ne haitai okay ado jagoi gumga kai gumma sabi dori bra ado di sajaroi ba ko okay aduga ngasi gi function si bi yang balak piri ba mayam amadi Manipur gi praja mayam da ko kari pausel di pibininge hoi Mera Houchongba lakpa se chingtam punna amato oina pusina sena haibani adu sida mayam na plap ka haini jingmi tami amatan haba makha se khallaga plap na sor yamina se hab saini ima question amani kitang jage ba ima hosi kailam dagi lapi boy birabon sagol bandagi ne bema Mera Houchongba se ima mamang da lapi rama ba kyarak su boy birabon na lapi mamang lakre yamna adu mama ngasi lapi ba se mama hogi pukning da kari phaubi ahung yam le me khoina hang lak ko kui de kwa sumana improvement yam le basiam phai aduga mama ngasigi Mera Houchongba thorum siga mari leina na ko leibak praja mayam da ima hoina piningba message kum pausel kum le raga adu su tambiram khoi santi pa me kwa ban blockage yam toy man ga khoi ne khoi de yam nungai ta phau se ban blockage ni masidang tu pi ba mayam se dum ama toy ba giwa khalon da le ga ne punsan ba tune ma'am kenom ta question amani dang jage yani ko okay Mera Houchongba sa handaki sina hamboy bira lak pirisa mani ko okay kailam dagi no lak pirisa khurkhul dagi Mera Houchongba da sumaina lak pase kai phobi kya yam nungai phai and last ko okay Mera Houchongba siga mari leina na mayam da pausel kari pausel thambininga usmana matung da zu usmana yam kana phajana tawiradi jingtam ani mapunni punjin sinabagi mari du leira kani ko okay system mayam si phamira mi ko ngasi se Mera Houchongba gi thorom sida participate to bibro participate je thau maning je participate tawjare okay thang ta haina bagi thorom yaudre horen nungding program akhoi gi oina yaudre do top group ki su imoi khara yaw bon taw ai som la kan dai lakke ko okay ado Mera Houchongba se siga karak su bro la pirisa akhoi aina di ani rak sure mang da su khara budi chale do sumana anirak sura itare anirak su basa mamangi lakpa duga handak lakpa ga sa kari difference ti phangbi adom chamane ko pangthue do
ꯑꯗꯣ Mera Hou Chongba gi ngasi mayam su lae dai laktaba mayam su leire ko ngasi gi Mera Hou Chongba siga mari leina na ko kari yai proposal pibininge ꯌꯥꯎꯗꯕꯁꯤꯡꯁꯨ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯤꯒꯨꯝꯕꯁꯦ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯕ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯦꯔꯥ ꯍꯧꯆꯣꯡꯕꯁꯤ ꯀꯩꯅꯣ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯏꯅ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕ ꯑꯗꯒꯤ ꯂꯥꯛꯄꯗ ꯌꯥꯎꯕ ꯐꯪꯗꯕꯁꯨ ꯁꯨꯝ ꯈꯪꯖꯤꯜꯂꯒ ꯌꯥꯎꯕꯤꯅꯕ ꯃꯇꯨꯡꯗ ꯌꯥꯎꯕ ꯐꯪꯍꯟꯅꯤꯡꯉꯤ Hi, khamba thoibi mayam lerame question kita hangjage okay ngasigi Mera Hou Chongba gi thorum sida ko karak su boina no saru ya birisa aham ekta khamba thoibi on gre ko ado khamba thoibi on base amadi ngasigi Mera Hou Chongba gi thorum da saru ya phang base kari phobi ge adom dongi thamoida ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣ ꯃꯇꯨꯡꯗꯁꯨ ꯑꯗꯨꯃꯛ ꯌꯥꯕꯤꯌꯨ ꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯩꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯅ ꯎꯔꯤꯄꯣꯛꯇꯒꯤ ꯃꯤꯡꯅ ꯒ꯭ꯌꯥꯅꯟ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏ ꯑꯦꯂꯦꯟ ꯊꯣꯛꯆꯣꯝ ꯑꯣꯀꯦ ꯑꯩꯅ ꯖꯦꯃꯤꯅꯤꯇꯥ ꯄꯤꯁꯨꯝꯊꯣꯡꯗꯒꯤ ꯊꯥꯡꯃꯩꯕꯟꯗꯒꯤ ꯈꯨꯁꯤ ꯕꯕꯤꯅꯥ ꯕꯥꯁꯤꯀꯣ ꯃꯤꯡ ꯃꯣꯅꯤꯀꯥ ꯕꯥꯁꯤꯈꯣꯡꯗꯒꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯒꯤꯅꯦꯕ ꯄꯨꯂꯞ ꯄꯨꯜꯂꯤꯁꯦ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯍꯣꯔꯦꯟ ꯎꯠꯀꯗꯧꯔꯤꯕ ꯖꯒꯣꯏ ꯑꯣꯏꯕꯤꯗꯣꯔꯤꯕ꯭ꯔꯥ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯇꯦꯝꯄꯜ ꯕꯣꯠ ꯎꯠꯈ꯭ꯔꯦ ꯑꯣꯀꯦ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯀꯝꯗꯧꯕꯤꯒꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯈꯨꯗꯤꯡꯃꯛꯇ ꯀꯔꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯉꯦ ꯉꯁꯤꯒꯤ Mera Hou Chongbaga ꯃꯔꯤ ꯂꯩꯅꯅ ꯅꯨꯡꯁꯤ ꯌꯥꯏꯐ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯄꯁꯤꯗꯀꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯥꯔꯦ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯀꯪꯂꯩ ꯃꯥꯟꯖꯤꯝꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯁꯟꯗꯦ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯅꯤꯡꯊꯦꯝ ꯁꯂꯥꯝꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯁꯤ ꯍꯦꯚ ꯑ ꯅꯥꯏꯁ ꯗꯦ ꯊꯦꯡꯛ ꯌꯨ